ꯁꯣꯔꯣꯝꯗ ꯀꯌꯥ ꯄꯥꯟꯒꯦ ꯑꯝꯇ ꯌꯦꯡꯒꯦ 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 pal에 시저롱지로 28 pal에 ngasi mayamgꯤꯗꯃꯛꯇ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯖꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯁꯣꯛ ꯃꯈꯥ ꯍꯥꯏꯇꯥꯔꯦ ꯁꯣꯛ ꯃꯈꯥꯗ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯦꯝꯅ ꯄꯥꯝꯕꯤꯁꯤꯡꯁꯦ ꯌꯦꯡꯉꯨ ꯎꯒꯁꯤ ꯑꯗꯨꯝ ꯄꯥꯏꯕ ꯐꯖꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯂꯦꯛꯀꯤ ꯖꯒꯥꯗ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯄꯥꯡꯉꯦ ꯄꯥꯝꯕꯤꯁꯤꯡꯁꯦ ꯌꯥꯝ ꯅꯦꯝꯅ ꯄꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯦ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯁꯣꯝ ꯄꯥꯝꯕꯤ ꯑꯁꯣꯝꯗ ꯌꯥꯝ ꯐꯖꯅ ꯄꯥꯟꯕ ꯄꯥꯝꯕꯤ ꯂꯩ ꯑꯩ ꯎꯖꯔꯛꯀꯦ ꯃꯌꯥꯝꯗꯀꯣ ꯑꯗꯨꯒ ꯁꯤ ꯑꯀꯣꯏꯕꯁꯤ ꯂꯣꯏꯅꯃꯛ ꯐꯥꯝ ꯉꯥꯒꯤ ꯐꯥꯝ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯐꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯌꯣꯡꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯕ ꯉꯥꯛꯇꯅꯤ ꯃꯔꯨ ꯂꯣꯏꯅ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯌꯣꯟꯗꯤ ꯌꯣꯜꯂꯦ ꯑꯗꯨ ꯃꯄꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯌꯣꯟꯕꯗꯤ ꯍꯧꯔꯦ ꯍꯥꯏꯀꯣ ꯌꯣꯟꯕꯗꯤ ꯍꯧꯔꯦ ꯍꯥꯏ ꯃꯄꯨꯁꯦ ꯀꯩꯅꯣꯁꯦ ꯌꯣꯡꯆꯥꯛꯁꯤꯡꯁꯦ ꯑꯗꯨꯒ ꯂꯩꯒꯤ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯄꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯄꯨ ꯂꯥꯛꯀꯗ꯭ꯔꯥ ꯌꯦꯡꯒꯦ ꯄꯥꯎ ꯍꯥꯏꯐꯦꯠ ꯐꯥꯎꯅꯔꯀꯥꯟꯗ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯡ ꯌꯣꯡꯆꯥꯛꯇꯨꯒꯤ ꯐꯥꯝꯗꯒꯤ ꯑꯀꯣꯏꯕꯗ ꯊꯥꯕ ꯌꯣꯡꯆꯥꯛꯁꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯐꯥꯝ ꯌꯣꯡꯆꯥꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯐꯖꯅ ꯄꯥꯜꯂꯦ ꯌꯣꯡꯆꯥꯛꯇꯤ ꯁꯤꯗ ꯂꯩ ꯁꯤ ꯌꯣꯡꯆꯥꯛ ꯌꯥꯝ ꯅꯦꯝꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯄꯥꯜꯂꯤꯁꯤꯡꯁꯦ ꯈꯔ ꯅꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯁꯤꯁꯨ ꯐꯖꯅ ꯄꯥꯜꯂꯦ ꯁꯤꯗꯤ ꯃꯔꯨ ꯐꯖꯅ ꯇꯣꯡꯉꯦ ꯑꯁꯣꯝꯒꯤ ꯄꯥꯝꯕꯤꯁꯤꯁꯨ ꯃꯄꯨ ꯑꯝꯇꯪꯒꯤꯅꯤꯀꯣ ꯑꯁꯣꯝꯒꯤ ꯀꯩꯅꯣ ꯄꯜꯂꯤꯗꯁꯨ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯤ ꯌꯥꯝ ꯅꯦꯝꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯁꯦ ꯎꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯎꯍꯟꯖꯔꯛꯀꯦ ꯌꯥꯝ ꯅꯦꯝꯅ ꯄꯥꯟꯕ ꯄꯥꯝꯕꯤ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯁꯤ ꯁꯤꯗꯤ ꯄꯩꯁꯥ ꯁꯤ ꯄꯥꯝꯕꯤꯁꯤꯗꯤ ꯄꯩꯁా ꯌꯥꯝꯃꯦ ꯂꯩꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯛꯅ ꯐꯪꯉꯦ ꯂꯩꯁꯤꯡꯁꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯁꯣꯔꯣꯝꯗ ꯀꯌꯥ ꯄꯥꯟꯒꯦ ꯑꯝꯇ ꯌꯦꯡꯒꯦ 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 23 pal에 시저롱지로 23 pal에 ꯌꯥꯝ ꯅꯦꯝꯅ ꯁꯤꯁꯨ ꯄꯥꯜꯂꯤꯁꯤꯡꯁꯦ 또 ꯁꯣꯝꯗ ꯄꯥꯝꯕꯤ ꯑꯃꯁꯨ ꯂꯩ ꯁꯤꯃꯁꯨ ꯌꯥꯝꯃꯦ ꯄꯩꯁꯥꯗꯤ ꯅꯩꯔꯦ ꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯤ ꯆꯔꯣꯡ ꯁꯤꯅ ꯈꯤꯇꯪ ꯇꯦꯟꯇꯛ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝ ꯅꯦꯝꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯀꯣꯛ ꯀꯩꯅꯣꯒꯤ ꯈꯨꯒꯤ ꯆꯥꯡꯗ ꯂꯩꯔꯦ ꯋꯥꯡꯕꯁꯦ ꯁꯤꯅ ꯉꯛꯀꯤ ꯆꯥꯡꯗ ꯂꯩꯔꯦ ꯋꯥꯡꯁꯦ ꯁꯛ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯤꯀꯣ ꯑꯗꯨꯒ ꯃꯄꯨꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯖꯗ꯭ꯔꯦ ꯃꯄꯨꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩ ꯃꯊꯪꯒꯤ ꯃꯇꯝ ꯆꯥꯕ ꯇꯥꯏꯃꯤꯡ ꯆꯥꯕ ꯃꯇꯝꯗ ꯑꯩ ꯀꯩꯅꯣ ꯃꯄꯨꯗꯨꯒ ꯊꯦꯡꯅꯖꯔꯛꯀꯦ ꯌꯥꯝ ꯐꯖꯅ ꯄꯥꯟꯕ ꯖꯒꯥ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣ